NCERT na fongba Northeast India People, History and Culture Hariba Lairik asida aran ahi kaya Yaore haina KSA gi General Secretary Huirongbam Bablu na fongdurakle ngasi Khuyathongda leiba KSA gi office pangthokiba pawu mifam amada wafam asi fongdukladuna mahna hai aran ahi yawi hariba Lairik ase mamang chahidagi tamba haukiba Bachelor of Arts 4 years program in History ge Introduction of Northeast India hariba para asige suggestion reading oina Piba Lairik amatane Lairik asida lamdam asigi puwari ase semdok sadokuna mahairui sing lana lamjing kiba yabagi akiba fibam amada leire maram aduna Lairik asida yauriba aran ahui sing ase semdok triba fawba University amade mari lainaba khudimakna suggestion tawbikano Lairik asigi page number 53 da Moirangda leiriba INA asida kumja lisingamuga chamapan nifuga marigi April taraga marita Netaji Subhash Chandra Bose na ahanbo oina Laibak asigi machu ahumgi fira chingkhatki haina lan ire Lairik asimaki page number 52 da Anglo Manipuri War 1891 ase Manipur Reverend of 1891 haina lan ire amusu Lairik asigi page number 51 da Pamhaiba natraga Garib Niwaski mingi nakanda iriba chahi asisu lan isile Lairik asida kumja lisingamaga chatret taraga mari dage kumja lisingamaga chatret yankai manga fawba haina iriba asisu kumja lisingamaga chatret supna mapan dage kumja lisingamaga chatret nifuga manga fawba oigadabane masida sunatana Lairik asigi page number 54 da Manipur gi state tree ase uningthau haina igadabada lan isile page number 55 tana August taraga humdoi da pangthokpa athauba singi numit ase May kul humdoi da pangthoi haire masida sunatana atai aranba kaya amasu Lairik asida yauramba thengnare maram aduna mahairui sing lana lamjing khidanaba amade lamdam asigi puwari semdok sadoknaba honarakliba sing asidage kalhaunaba University yauna mari lainaba khudimmakna Lairik ase suggest tawbikano NCERT nasu aran ahui sing ase athuba matamda semdorakadabani haina magna makha tana phongdorakle August round do yesi koina petrol dna na masi observe to laksabali like asida 23 million ne panmasa masi like sibani haibasima thamjara kanda tongan ba like asigi makha taba yamna kuppa soiba mayam amasu like asida yaudaba natte masi yawyari duga yamna telamna panjarabani duga makha tajarabada hajani wafamdi panjariba soiba singja natraga tongan ba lana lamjing yawu wafam kayamru like asida yawu thengna baga loinana soiba aran kaya sia si semdok tri phawwa like sia university na ogera man ogera masi paana ba suggest to biganu aduga NCERT na su masi yam thuma tamda masi semdok piu aduga suggest tawwa na da reference tawwa matamda akogi secondary data oidaba the primary data oibada reference tawbiu haibajima ga haijani